ngasi Jiribam district lamne nating bi maikai phawna chaliba national highway number 37 Jiribam to Imphal road expansion gi thabak hauji kan Apex Construction Private Limited na pangthok piri thabak asi hauji matam gi oina chunadraba lambi gi phewam asi yengbiduna central amadi state government na pangthok pirakpa asigi damak lamdam asongi miyamna tarabna oksai amasung thagatpa phongdokchani tawigum sung haiba construction company asigi tabak thorum kaya ama lamdam sigi miyamna ubada pendaba khajik kharak yaropana maram oirga miyamgi oiba pendaba khara leire maram sing asina Jiribam district ki lamnen atingbi gi praja amadi club singi executive body sing tanaduna hariba national highway expansion ki thabak asibu committee ama semlaga yengsinba haiduna yana khibagi matungina NH 37 monitoring committee haiba ama semjabani committee asigi maru oiba thabak thorum singdi company ki thabakta quality control tauba taudaba yengsinba ani subada praja miyamgi complaint lawduna company da sinaba amasung khana neinaba ahum subada observation khudingma company da sinaduna thabakta onthoknaba amasung mari leinaba singda cheda iduna khangan jagani mathakta panjakriba thabak thorum sing amadi Apex company na hojik tawriba lambi pakthokpagi thabak asida karigumba asoi aran awat apa amadi quality maintenance singba thijinjaduna matam chana semdok hunaba tanja adu committee asina lawjagani masida Jiribam praja miyamna committee asibu mateng pangbiduna pungning hakchang wakhal thogot piu haiduna media gi thongda appeal tawjani thagasi